ngarang numidang pung nipan helakpada sakhangdaba singna Jenims ki Neuro Department ta thopuriba Dr. Moirangthem Ratan gi yumda nomai kapsilambabu yaningdaba phongdoktuna ngasi Jobedal Club amadi Tera Sapam Lerak apunba maira paibi anina punna khotsamnaduna Tera Sapam Lerakta wakat mifam famkre wakat mifam asida puba thangba ngamnoidaba demand tobiganu Dr. gi sinpambu ikai khumnabiyu Miyambu kihan khanghanbinu haina thaba placard kyasu sizinaki wakat mifam asida saruk yakiba Tera Sapam Lerak maira paibi gi secretary Kuraizam Thasana Debina phongdorakpada awa ana tumba chaba khangdana miyoibagi thawai kanliba Dr. Amada Miyoibana khangba ngamloitaba chaitheng piba se yaningde aikoi pumnamakna Dr. Singbu nukshiba amadi ikai khumnaba utkadabani makoina ahing nungthil naidana aikoi miyoibagi thawai kaya kanlibani maramaduna Dr. Singda harassment pibeganu haina phongdokhi yamna nungaitaba laibak thiba thogdo ma thoe haiba thogdo asida sakhangdaba isasing akoina di masak khangba ngamjadaba sakhangdaba isasingna akoigi haiba akoi lekai sta leijaba dugumba doctor gi simhamda thogpujariba isasigi mayumda nongmai mari manga ahum mai kapsalamba haibase hojiki matamdadi langi warusal leitaba maramna mipum khudimak tangdu leitadana leiba matamsida dungba mipaiba thabaiba adungba thogdo ase thokpasi yamna nungaijade masigumba thogdo asi amu hanna thohandanaba media thongda haijari doctor ama oina leipaki seba tawjariba adugumba tumba chaba matam khangdana yamna wana miyangi damakta thawai puduna chaliba miyoibigi punsi kaliba adugumba doctor amada asigumlaba miyoibena khangba ngamoidaba awaba chaitheng piba haibase aikoi puna mangna yajaningde karigumba makoigi manungda mina puba thangba ngamoidaba thabaksu isasingna tawada aikoi nungaite maramdi landam sida leiba adungwa manipurgi lamaida khundariba isa ina ngatani ipa isa ngatani aduna khandabire haire haga aikoi puna mangna khandaraga telephone gi jukni telephone da ningthi jana wari sanarga yanaba ma solution puduna athubu matamda warusan purok paibasina khwaidagi afaba oigani doctor haibasi ikai khumdaba utkadawni makoida nungsiba thamgadawani makoina ekoigi damakta punsi kanbiri ni haibase punsi gi thawai manga si puduna makoina ayuk nongdin khangdana night duty tadana miyangi punamaki awaba polum puduna manipur praja miyangi seba tawjariba adugumba doctor singda harassment pibigano adubu maram chaba matamda nakoina karigumba manungda leiramba pot oiragasu lekai gi ima ibe leiri maira paibi leiri kuthangda haibiu isa singa ekoiga wari sanaba adumak yai